Hello. Masih ayuki ako'y bontra pudagi hajik ako'y dhalai bam malugram bam telesiba bam rampur ako'y khongsanba hore hajik ako'y bontra puda ako'y ayuki breakfast tawagani ako'y mayup si digi yumda adugi matung ako'y bam gidamak ako'y khongsanba hogani maya mukrum jari ako'y may fagi mikap thorasi ako'y ayba khongchat hojik ako'y bontra budi loiratuna ako'y bontra bukhishigi parang aphawdobagi thong si yaure ako'y hojik sidagi amuk ako'y bam malugram yaunaba chatkani bam malugram loiga bam rampur bam telesiba adu loiga ako'y khonga laga kabungas tamna laga ngasise kabungasta lekpara nataga bam telesiba ase loisama ngamgudra haibja ako'y tangnang makhang ngamde adubu ako'y chatpadi lepte sidagi chakadobja ako'y around kilometer tara mukki chakadaw wali aduna ako'y hojik chatli ako'ygi ichinawsing maipagi team amade horaba ako'y joint secretary lehore hojik bam malugram gi mitei khun chatli hojik mayam ako'y hojik bam malugram da ako'y khungi jumthong ayambada changba lore ako'y adubu jumthong chamada makti ako'y changba ngamjadre 50% changba ngamjare ako'y wasle baro yausilamina nungsa sabalina bontra pudagi lakpada khara ware aduna hojik ako'y bam rampurda chatnanabagi thorang tawjari hojik ako'y sidagi paniburadagi lanthoga bam rampur and telesiba okay mayam ako'y hojik maipagi mikap tholasi ako'y abe khongchat hojik ako'y bam rampur sarpuda ako'y chachari bam rampur sarpugi khulaki lambi ako'y endi banda ako'y si khunse hojik ako'y ngasai bam malugram ayo bontra budi tholaga bam malugram da changlaga ako'y hojik rampur sarpuda chachari ako'y ngasigidi chakse yum amada sinbam leitena ako'y hotel loin chajarure aduna hojik hotel chak charo batong ako'y ram sarpugi uglak labida ako'y chachari ako'y libre cheja amjung pogrok puraga okay कोई फिरान पाइबा कोई सलाई तरह फिरान पाइबा कोई ओजा से वाइस प्रेसिडेंट से लेहरे अदुना ngaktung ngaijabani कोई लबुक सिगा याम नुंगाय रामपुर की कोई लबुक फावगा कोई बाम तेलिसिबा चन्नबो होने जरी कोई की सलाई तरह की फिरान Ping tabi di mayam pun nama po may pana mukan na ikog na koram jari makap thogla si khoi haiba pandam puduna chachari ba manipuri loan bu Assam sarkar gi associate official loan o hengadam ni habi kholaw pujari ba may pagi team hojik nasing asi khoi bam malugram bam rampur amadi bam telesiba amasung khoi bam miti pangana taba khun khoi changjaraga khoi muk khoi kabungas lomda khongsanba tawjagani akhoi hojik akhoi bam rampur sarpur loiraga akhoi labuk samna phagulai labuk samna laga akhoi hojik bam
ꯇꯦꯂꯦꯁꯤꯕꯥꯗ ꯆꯠꯅꯕꯒꯤ ꯕꯥꯝ ꯇꯦꯂꯦꯁꯤꯕꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯈꯨꯟ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏ ꯆꯪꯅꯕ ꯍꯣꯠꯅꯔꯤ ꯁꯤ ꯆꯪꯉꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯥꯝ ꯇꯦꯂꯦꯁꯤꯕꯥꯗ ꯄꯨꯡ 3:30ꯗ ꯃꯤꯇꯤꯡ ꯍꯥꯏꯗꯤ ꯍꯥꯏ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯅꯪꯅꯕ ꯆꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯦꯛꯀꯗꯧꯅꯣ ꯍꯥꯏꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏ ꯀꯥꯕꯨꯡꯒꯁ ꯀꯣꯛ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦꯗꯤ ꯈꯜꯂꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯥꯝ ꯇꯦꯂꯦꯁꯤꯕꯥꯗ ꯈꯣꯡꯁꯥꯟꯅꯕ ꯍꯣꯠꯅꯖꯔꯤ ꯆꯍꯤ 30-40ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯈꯔ ꯊꯣꯛꯄ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯋꯥꯡꯅ ꯂꯩꯔꯝꯃꯤꯀꯣ ꯑꯥꯔꯃꯤ ꯈꯪꯗꯦ ꯑꯣꯖꯥ ꯈꯪꯗꯦ ꯄꯨꯂꯤꯁ ꯈꯪꯗꯦ ꯊꯕꯛ ꯈꯔ ꯇꯧꯔꯦꯀꯣ ꯈꯨꯟ ꯈꯨꯗꯤꯡꯃꯛꯇ ꯑꯥꯔꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯃꯥꯂꯣꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯀ꯭ꯂꯥꯁ 8 ꯄꯥꯁ ꯈꯤꯇꯪ ꯑꯟꯗꯔ ꯃꯦꯇ꯭ꯔꯤꯛ ꯑꯣꯏꯔꯗꯤ ꯑꯥꯔꯃꯤꯐꯧ ꯆꯪꯕ ꯌꯥꯔꯝꯃꯤ ꯃꯇꯝꯗ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯃꯃꯥꯡꯗꯗꯤ ꯌꯥꯔꯝꯃꯤ ꯆꯍꯤ 10 ꯀꯨꯟ ꯃꯃꯥꯡꯗ ꯑꯗꯨ ꯏꯁꯥꯒꯤ ꯏꯃꯥꯂꯣꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯐꯪꯕꯗꯒꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏꯗ ꯐꯪꯕꯅꯦ ꯑꯗꯨ ꯐꯪꯉꯛꯄꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯍꯤꯡꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯦ ꯁꯦꯟꯊꯣꯛ ꯂꯩꯕ ꯂꯝꯕꯤ ꯑꯃ ꯂꯥꯛꯏ ꯑꯣꯖꯥ ꯈꯔ ꯐꯪ ꯑꯗꯒꯤ ꯑꯥꯔꯃꯤ ꯈꯔ ꯑꯣꯏꯗꯧꯅ ꯉꯁꯤꯒꯤ ꯃꯩꯇꯩꯁꯤ ꯑꯇꯣꯞꯄ ꯈꯨꯟꯅꯥꯏ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯃꯥꯡꯗ ꯊꯣꯏꯅ ꯅꯣꯞꯇꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯇꯧꯔꯝꯂꯤꯕ ꯏꯔꯣꯟꯁꯦ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯤ ꯃꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯁ꯭ꯀꯨꯜ ꯀꯁꯥꯔꯁꯤ 2ꯒꯤ ꯃꯊꯛꯇ ꯂꯩ ꯁ꯭ꯀꯨꯜꯗꯅꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯍꯤꯡꯉꯛꯏꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯤꯡꯉꯛꯄ ꯅꯠꯇꯦ ꯆꯍꯤ 100 ꯃꯃꯥꯡꯗꯒꯤ ꯅꯤꯡꯊꯧ ꯄꯥꯂꯝꯅ ꯍꯤꯡꯉꯝꯂꯤꯕ ꯑꯩꯈꯣꯏꯁꯤ ꯆꯍꯤ 10 ꯃꯃꯥꯡꯗꯒꯤ ꯂꯩꯔꯝꯂꯕ ꯑꯩꯈꯣꯏꯁꯤ ꯉꯁꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯔꯤꯒꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗꯩ ꯍꯧꯔꯛꯄ ꯅꯠꯇꯕꯒꯨꯝ ꯃꯤꯇꯣꯞꯀꯨꯝ ꯌꯦꯡꯕꯤꯌꯨ ꯃꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯐꯨꯔꯨꯞꯅꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅꯗꯤ ꯄꯨꯔꯥ ꯆꯥꯎꯈꯠꯈꯤꯕ ꯆꯥꯎꯈꯠ ꯂꯝꯖꯦꯟꯗ ꯄꯨꯔꯥ ꯆꯠꯈꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯂꯩꯊꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯏ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯁꯥꯝꯅ ꯉꯥꯛꯇ ꯇꯥꯏꯅꯔꯒ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯊꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯏꯄꯥ ꯏꯄꯨꯗꯨꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯁꯝꯕꯗꯤꯗꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯃꯤ ꯏꯄꯥ ꯏꯄꯨꯗꯨꯅ ꯊꯝꯕꯤꯔꯝꯕ ꯂꯣꯟ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯂꯣꯟ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦꯅ ꯀꯅꯥꯒꯨꯝꯕ ꯈꯟꯊꯔꯛꯇꯕ ꯑꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕꯁꯤꯡꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯋꯥꯔꯧꯔꯒꯅꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯇꯨꯡꯗ